ngasi imphal da phongkiba pause singdagi national amadi international gi oiba pausing lokhotcharaga miyamda update pijare ahan bada ichel express pause dagi lokhotchage Finland na lakliba nongmaijing numitta NATO da yauna ba warep laukhre Russia dagi kilometer makhai amarom changsilaga leiba Paitom Naik village amukan na Ukraine na lauksin bangam khre haina Kip tagi thadorok pa cherol amana phongdorok le Kip ki city mayor na phongdorok pada hauki bachayol da Russia na kha thangba Mariupol gi thangpham da bom thada duna miyambu asok apan dangan kibadu misam sing adugi laibak thiba thogdok amane city adu hojekte medaivel veto gi mawong da wairakle haire Chairak asida Ukraine amasung Russia laibak ani gi marakta songnariba lanpham asina maram oiduna awang thangba Europe ki laibak singda security amade stability gi matangda Finland gi foreign ministry na thadorokba warol amada lan asina maram oiduna Europe gi laibak singda chauna akaibo helakle masiga mari leinana Finland gi president prime minister na laibak ase thinthawa tawdana NATO gi member ama oinaba apply tawkhibadu chapchana NATO gi member oinaba warep laukhre haire Thaurang asi Russia na Ukraine gi mathakta landarakli basida NATO gi membership oiduna Ukraine gi mateng pangnaba pandamda laukiba warep ni haikhe Finland hairi balaiwaga se Russia ge ngamkhai ga kilometer listing amaga chahum sangna yumlo nari balaiwag ne Russia gi yengduna hojik phauba Finland na NATO gi member ama oina yauduna lakhibane adubu Finland gi parliament amade senior political member sing yauna lakliba nongmaijing numitage Finland NATO gi member ama oiragani haina laukthoroki bani haire Mathangda naharol gi thodang pausidagi amuk lokhotchage Finland na NATO da Yaobada Russia na Laman Khumgani Kihankhre Finland na NATO da yarok pathoklabadi Russia na Laman Khumgani Kihankhre haina official report amagi matungina phongdokle Russia gi foreign ministry gi maikidagi pikhiba statement amada hairibadi Finland na karigumba NATO gi membership oirak pathoklabadi laibak masel gi marakta leinariba mari da sathina akai bathokane loinana awang thangba Europe da security amade tangdu leitaba phibamda akaiba lakani haire masigi mamangda Finland gi president amadi prime minister na laibak asibo thinthaba tawdana NATO gi membership apply tawna ba taksin khre Russia na Ukraine da landa sin khre ba matung tarakpada NATO membership yauna na ba honaba da Finland bo laibak adu gi miyamna support tawribane Russia amadi Finland laibak ani ase kilometer lising amaga chahum ngamkhai paring lonai adubu Russia ga yengthinabagi thawong ama lakadoriba adu yenglaga Finland na kuidaba matam ase NATO da yauduna leirakhibane Finland na nongmaijing numitta NATO da yaunabagi damakta formal oina announce torogani haibasida thajaba leire Finland gi parliament amade atopa political figure singa kupna khanaraba matung tarakpada warep adu laurakhibane Sweden gi oina su nongmaijing numitta NATO da yaunabagi phirep adu laukthoklagani hairibane NATO gi Secretary General Jens Stoltenberg na haikibada Sweden amadi Finland bu NATO gi membership oinabagi process adu athuba matamda paikhalaga ne Russia na de Finland gi thawong adu laibak adu gi foreign policy da haksinna ahongba lakpani lowi haire Sri Lanka gi opposition leader Ranil Wickremesinghebu anoba prime minister oina wasak laukhre mathangda ichel express tagi amu national gi oiba paw mu update tawjage CBI gi officer mari corruption tawrambagi charge ta CBI na phagat khre Central Bureau of Investigation CBI gi masagi office ta thabak tawba sub inspector mari corruption tawrambagi charge ta ngarang CBI na phagat khre haire officer mari asina aina yadaba mongda Chandigarh da business tawba miyoy amada aki akhang piduna sel gi demand tawramkhi haire officer mari aduna business tawba miyoy aduda makoida lupa lakh 15 athuba matamda pigadabane natrabade mahaki mathakta terrorist ki fund khomgatle haibagi charge frame tawduna phagat kani haiduna ki helambani haire thawdok asi khanglaba matungda CBI office na officer mari asigi case ama launch tawbaga loinana phagat khe officer mari adude Sumit Gupta Pradeep Rana Ankup Kumar amade Akash Alawat kawi haire makhoi mari magthabak tagi suspend tawkhre Aroi bada tabiri bapum namakpu thagat chari